Nakal amaromda CFNPD Ministerna miyamna pakhatpiganu thau marang kaina leiri hairagasu ngasi ayuktagi hauna Imphal mayol yauna Manipurge mafam kayada hangba petrol pump khara thonglonake nungthilge matamda oil pump kharada miyamna thumjilaktuna queue leptuna thau hanake ngasi numidang thenglaba fawda miyamna nanghoraroi matagum thau hanabata natana Ahing yarektuna thau hananaba gari sing queuda petrol pump mamangda khamduna leinari Hiram sida Pony TV ge journalist Narem Tanuranjan amadi camera person Bijoy Sanadage paudamama Achumna thasiki tang trukki National Highway Chatakiba economic blockade number madrang asidi aruoi ba imphangi mayolda miyamna oil pump da nilthak maramna thau pangoi da habagi mipai ba number moidana ngahandagi kaji queue lepagi tangkama lapadu ngasidagi hauna petrol pump singda queue lepaga ahing yare aga thau kharadro ju phanghona ba hona bagi tangka adu lakle amaromda Kevin PD minister ki office ma da pangthokiba pawgi mifamda Kevin PD minister na Manipur da thau phangloi haibagi mipai ba myana leibiganu myana mipai ba maram modna thau queue da lepani Manipur gi oina petrol si numit taraga tarukni marang kaina pina bagi stock da leiri masida na diesel gi oina numit kunthraga mathoini Manipur ki miyam da diesel si phanghanna bagdok su shem chadana stock da marang kaina lairi tobu miyam ki maikai da gedi petrol pump singji petrolin diesel nin haidana ayamba sarukti thonglona raga lairabani asigamo kaya si urakpa maramna miyamna thong khaga hangnariba petrol pump singda changlaga nungthilda ayuk nungthilda ki harga numidang phawba koi queue lepaka thawlobagi hujimak chathari hause yamna yaubudi oidreba ana at least kana phawdi tanki phawdi full hogena khanba phangda basu ai dagi nungti gi sum thabak chatna banina khara dimi paina ba laire adai anamana out of stock so loina oina redana adugi koi thausi nungti gi thabak chapnina ko adana sum pakhatpadi pokpa khona koi jo halobagi si wakhanjim lapai ta ai thau blockade tawre hamna thau phangaro haiba kita NRL ju lawre asigi bunong sana gi da aduga sida lakpada CQ lab na me dugi dum sum sadum ngai da hal hawdagi hangi hai halawge hujimyar puno khangbi khre Manipur gi hauna bidu torakadra haibani haibagi chingnabadu leiba maramna thauje numidang orju ahing orju thongje khaga hangba uriba petrol pump singda thau haloge ba wakhalondani lagije mamangda economic blockade chathadringai da thong hangma petrol pump mayam si economic chathare hek haibaga petrol nin diesel nin tharak lagadi madu yamna chingnaningai oiba wafam amada lagli petrol pump singjitana nongmani ni he economic blockade da thau loiti haraga gogi button macha da halauba thau mayam jina hoji marang kaina phange aduna lagli wafade Manipur lenga na thengtha ba tawdana akan ba thabak paikhatpagi mathau tari loina miyam da leriba mipai badu popi kanu haina phongdok pakhak natabida thabak oina upi bana akoi miyam da saphagani haiwa phang thamjagal loina camera person Bijoy Sanaka loina pagdamjariba Narem Tanuranjan Pony TV Imphal